Chennai gi hotel amada leiba bar da Thabak Touba Manipur amasung Mizoram Dagi Meeoi huran chinthi gi maral da lona yadaba Maongda phajin-punshillaga Thamlamle hairi. Thodok adu Chennai Gateway hairiba hotel asigi Ignite bar da thokibane. Thodok adu gi matangda Chennai police ki maikei gi phongdorakpada Ignite bar da waiter oiba Manipur amasung Mizoram gi Meeoi aduna lupa lakh ama lising yankai hurali haibagi maral da phajin-punshillaga thamlaba matung food chaibagi thabak chathaki haina Meeoi asina hotel management gi mathakta maral siri. Aduma pusirakliba maral asi hotel management na yakidabaka loinana waiter ahum asina sel haina thokibagi charge tawri haina pawsna makhatari waiter ahumna police ta phongdokpa wafungi matungina hotel gi card payment system asi yaraktaba matamda makhoigi lanai Google Pay account ta sel lobudi lai hairiba customer singdagi lohouba sel adu makhoigi tip oina chada tara kaklaga hotel management ta pisilaga lakhi hairiba thawong asi matam kuinadagi chatnaraga lakpa amani haiba wafam sing police ta thamki oirakliba fibam masida nakal animakna police ta complaint sing file tokre haidi panba yabadi waiter ahum adugi manungda waiter amadi bar asida thabak tawrokpa chahi mari sure amana chahi ama mapung fabaga loinana waiter amadi join tawba tha mari rom tamak ngairi haina paw sina makhatari